Kumja listing ani taramathoige September 3 da Haidokhiba primary teacher ki merit list ado chayol 3 ki manungda redraw Tounaba Supreme Court na Manipur leingak ta direction Pirakkhre. Law bitna piba report amagi matung inna Supreme Court ki direction ado court asigi Justice Rishikesh Roy na luchingba just ahumgi bench na pikibani. Justice Rishikesh Roy na luchingba Justice Sudansu Dulia amade Justice SBN Batigi bench aduna Kumja listing ani tarukta recruitment process hauduna Kumja listing ani taramathoige September 3 da Haidokhiba primary teacher ki merit list ado High Court na takhibo order ado saugatpaga loinana Manipur leingak na chayol 3 gi manungda redraw tawgadabani haina direction piki direction aduna Kumja listing ani tarukta thokiba recruitment ki notice aduda OBC category gi reserve tawgani haina 15 OBC ki category gi reserve sheet oina candidate chani nifuni thoi khankiba adu aranba amani selection adu chana handana ba yabagi phibam lai haina phongdoklei panba yabadi case adu khunjamayum bimoti kaubi nupi amana appellant oiduna Supreme Court tharakhibani hairi